ꯋꯥꯔꯤꯁꯤꯒꯤ 11 ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯐꯕꯇ ꯈꯟꯊꯕ ꯉꯝꯍꯧꯗ꯭ꯔꯦ ꯋꯥꯈꯜꯅ ꯐꯥꯊꯍꯧꯗꯕ ꯃꯤꯀꯨꯞ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯨꯡꯁꯤꯊꯣꯏ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯇꯊꯣꯠꯅ ꯊꯥꯗꯣꯔꯛꯂꯤꯕ ꯂꯩꯃꯥꯡꯗꯨꯅ ꯈꯧꯔꯤ ꯆꯔꯝꯗꯨꯃꯦ ꯑꯍꯤꯡ ꯑꯗꯨꯗ ꯆꯝꯖꯔꯕꯤ ꯅꯨꯡꯁꯤꯊꯣꯏꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯈ꯭ꯔꯦ ꯌꯥꯏꯕꯤ ꯊꯋꯥꯏꯗꯣ ꯂꯧꯔꯕꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯅꯣꯡꯂꯤꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯗꯨꯅ ꯇꯥꯗꯨꯅ ꯂꯩ ꯑꯁꯪꯕ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯃꯃꯥꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯍꯦꯛ ꯂꯧꯈꯤꯕꯒ ꯃꯆꯥꯗꯨꯁꯨ ꯂꯥꯏꯃꯨꯗꯨꯅ ꯇꯨꯝꯂꯤꯉꯩꯗ ꯅꯝꯗꯨꯅ ꯍꯥꯠꯂꯦ ꯑꯁꯤꯕ ꯀꯧꯕ ꯂꯥꯏꯅ ꯉꯝꯗꯨꯅ ꯂꯥꯛꯆꯈ꯭ꯔꯦ ꯇꯊꯣꯠꯅ ꯁꯣꯝꯗꯅ ꯅꯤꯡꯕ ꯊꯨꯡꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯤ ꯂꯩꯀꯥꯏꯁꯤꯗ ꯃꯥꯅ ꯍꯥꯠꯅꯤꯡꯕ ꯃꯤ ꯃꯈꯩ ꯈꯜꯂꯒ ꯍꯥꯠꯄꯗ ꯅꯨꯡꯉꯥꯏꯕꯁꯨ ꯐꯥꯎꯏ ꯇꯊꯣꯠꯅ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯗꯨꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯂꯩꯔꯦꯟ ꯃꯃꯥ ꯃꯆꯥꯒꯤ ꯊꯋꯥꯏ ꯂꯧꯕ ꯉꯝꯗ꯭ꯔꯁꯨ ꯑꯇꯣꯞꯄ ꯃꯃꯥ ꯃꯆꯥꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯂꯧꯔꯦꯗꯅ ꯃꯈꯣꯏꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯤꯈꯩ ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯍꯦꯟꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯒꯤ ꯏꯊꯧ ꯇꯧꯗꯕ ꯄꯥꯡꯊꯣꯛꯇꯕ ꯏꯌꯥꯃꯛ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯊꯟꯇ ꯅꯣꯛꯏ ꯅꯣꯛꯈꯤ ꯅꯣꯛꯂꯨꯔꯒ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯈꯤ ꯑꯃꯨꯛ ꯋꯥꯈꯜꯗ ꯈꯟꯖꯥꯟꯅꯩ ꯋꯥꯡꯊꯣꯏꯕꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯁꯤꯡꯁꯦ ꯑꯩꯅ ꯉꯝꯗꯕ ꯅꯃꯠꯇꯕ ꯌꯥꯗꯦ ꯃꯈꯣꯏꯅ ꯑꯩꯕꯨ ꯂꯥꯛꯆꯍꯟꯕ ꯌꯥꯗꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯀꯩꯅꯣ ꯇꯧꯕ ꯌꯥꯕ ꯑꯃꯗꯤ ꯇꯧꯍꯧꯒꯦ ꯑꯁꯤ ꯈꯜꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯜꯂꯒ ꯀꯣꯏꯖꯣꯝꯃꯤ ꯍꯥꯏꯗꯣ ꯇꯧꯔꯦ ꯇꯊꯣꯠ ꯋꯥꯈꯜꯗ ꯀꯔꯤꯝꯇ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯂꯥꯟꯖꯗꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯌꯥꯏꯕꯤ ꯊꯋꯥꯏꯗꯨ ꯂꯧꯔꯗꯨꯐꯥꯎ ꯄꯦꯟꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯂꯣꯏꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯡꯁꯤꯊꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯁꯤꯕꯒꯤ ꯄꯥꯎꯅ ꯑꯆꯥꯛꯄ ꯂꯥꯛꯃꯩꯒ ꯖꯔ ꯁꯟꯇꯣꯛꯄ ꯍꯧꯔꯛꯂꯦ ꯃꯄꯨꯔꯣꯏꯕꯁꯨ ꯂꯥꯞꯅ ꯑꯊꯥꯞꯄ ꯂꯥꯡꯐꯩꯗ ꯂꯩꯈꯤꯕꯅ ꯄꯥꯎ ꯄꯤꯐꯝꯁꯨ ꯂꯩꯇꯕꯅꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯣ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯕꯅꯤꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯅꯤꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯩꯔꯦꯟ ꯃꯁꯥꯗ ꯀꯩꯅꯣꯝꯃ ꯐꯥꯎꯏ ꯃꯣꯏꯔꯥꯡꯗ ꯐꯤ ꯂꯧ ꯆꯠꯈꯤꯕ ꯃꯥꯒꯤ ꯃꯃꯥ ꯀꯨꯝꯗꯝꯕꯤꯗꯨ ꯌꯨꯝꯗ ꯊꯨꯅ ꯌꯥꯡꯅ ꯍꯜꯂꯛꯍꯟꯅꯤꯡꯕ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ ꯉꯁꯤꯗꯤ ꯂꯩꯔꯦꯟ ꯃꯊꯟꯇ ꯌꯨꯝꯗ ꯂꯩꯕꯗ ꯍꯩꯅꯗꯕ ꯐꯥꯎꯔꯦ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒ ꯃꯥꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯒ ꯁꯨꯞꯅꯇꯒꯤ ꯈꯦꯠꯅꯔꯤꯕꯕꯨ ꯊꯣꯡꯒꯥꯜ 10ꯃꯨꯛꯇꯅꯤ ꯂꯥꯞꯅꯔꯤꯕ ꯅꯨꯡꯁꯤꯊꯣꯏ ꯍꯣꯏꯒ ꯑꯗꯨꯅ ꯃꯊꯟꯇ ꯌꯨꯝꯗꯒ ꯂꯩꯔꯦ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒ ꯑꯀꯤꯕ ꯐꯥꯎꯔꯦ ꯑꯌꯨꯛꯇꯣ ꯅꯣꯡꯁꯨ ꯑꯗꯨꯝ ꯆꯤꯐꯦꯠ ꯆꯨꯔꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯃꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯆꯥꯛꯈꯨꯝꯗ ꯃꯥ ꯃꯊꯟꯇꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯃꯩꯔꯨꯛꯇꯨ ꯄꯥꯏ ꯆꯦꯡꯐꯨꯗꯒꯤ ꯆꯦꯡꯗꯨ ꯑꯣꯜꯂꯦ ꯃꯩꯔꯨꯛꯇꯨꯅ ꯑꯣꯟꯕꯗ ꯆꯦꯡꯐꯨꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯈꯥ ꯏꯊꯪ ꯊꯪꯕꯗꯣ ꯊꯦꯡꯗꯦ ꯇꯛꯈꯥꯏ ꯑꯗꯨꯅ ꯑꯗꯨꯝ ꯈꯪꯂꯦ ꯆꯦꯡꯐꯨꯒꯤ ꯆꯦꯡ ꯂꯩꯔꯤꯕꯁꯦ ꯌꯥꯝꯃꯛꯇ꯭ꯔꯦ ꯆꯔꯥ 2ꯃꯨꯛ ꯆꯥꯕ ꯅꯠꯇꯅ ꯑꯇꯩ ꯌꯥꯔꯛꯂꯔꯣꯏ ꯆꯦꯡꯐꯨꯒꯤ ꯆꯦꯡꯗꯣ ꯈꯜꯂꯨꯕꯗ ꯀꯣꯠꯇꯒꯤ ꯐꯧ ꯈꯔ ꯈꯥꯏꯔꯒ ꯆꯀ꯭ꯔꯤꯗ ꯇꯛꯄ ꯅꯠꯇꯅ ꯄꯥꯝꯕꯩ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯃꯁꯥꯗꯣ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯨꯃꯤꯟ ꯇꯥꯁꯤꯟꯅ ꯑꯌꯨꯛꯇꯨꯗ ꯆꯥꯛ ꯊꯣꯡꯉꯤ ꯇꯟꯖꯥ ꯑꯁꯤꯗ ꯇꯣꯝꯕꯤꯗꯣ ꯐꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯏ ꯇꯣꯝꯕꯤ ꯂꯥꯛꯄ ꯎꯕꯗ ꯃꯁꯥꯗꯣ ꯈꯔ ꯁꯥꯐꯕꯗꯧꯅ ꯇꯧꯏ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯇꯧꯔꯤꯅꯣ ꯁꯧꯒ꯭ꯔꯤ ꯅꯣꯏ ꯏꯃꯥꯗꯤ ꯃꯣꯏꯔꯥꯡ ꯆꯠꯀꯦ ꯍꯥꯏꯕꯗꯨꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯍꯜꯂꯛꯇ꯭ꯔꯤꯌꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯅꯣꯏ ꯏꯃꯥꯗꯨꯕꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯊꯣꯏꯆꯠꯅꯕ ꯃꯇꯧꯁꯦ ꯌꯥꯝꯅꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯂꯩꯀꯥꯏꯁꯤꯗ ꯇꯧꯔꯤꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯁꯤꯗ ꯏꯇꯥ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯒ ꯆꯠꯄ ꯉꯝꯂꯤꯁꯦ ꯑꯩ ꯁꯥꯊꯤꯅ ꯉꯛꯇꯕ ꯉꯝꯗꯦ꯫ 'ꯏꯇꯥ, 'ꯏꯇꯥ ꯇꯣꯝꯕꯤ, ꯑꯗꯣ 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 'ꯏꯇꯥ, 'ꯏꯇꯥ ꯇꯣꯝꯕꯤ, ꯑꯗꯣ
Kaidorbay ita lairen. Aisu itanta sum sida laibase tumpham chafam khangde. Horendagi noi imada hainaraga akhoi ima laktri phawba khara laiminase. Hoi ita lairen laiminase adugi wadi akhoi imada nanga punna lainaba ai hainarage. Aduni ita khara hayo nakhoiti misu yamna lay. Ado angang ngakta tarak lay hairaktana topnabu thammasida ita madugi wafamdumadi angang su mini kaino aikhoi anisu yam angang di natrabani. Anido wari sana sanana chak thongba loikhiba khangaude. Mathanta chak chaba nungaite haiduna punna chak chaminare. Nungthil chak toklaba matung lairena kotagi phau khairaga seng onnaba haiduna Sakrida ta'ami. Sakrido takna anido wari sane. Kaidawri tombi ungade ita lairen ai ngasai imit mangnu uhowe. Karinu uhorina ina manukshi toigi asiba changdo aduga machanupa dugiga onthokna yanghaidaba phibam haibado oi haime. Aidi adugumado yengba ngamgadaba mande thamoiga khara sole. Yamna nungaite ngasi numidang wairam khul leikai miyam misido chingnei haiduna miyamgi oiba mifam ama pangani swaini. Khul leikai sida laitin phattaba sanaba misu lei itattatan haini. Kireda aidi tabadada nangda nate aisuni kirise. Ado nungdi nungaite ina manungsi toise mabuksu phabani. Aikhoida ibemadagi ahenba mingamtadi kaudabani. Thauchomgi lana thoramsu loidre. Mathang sijalakpasida ahal lamansingchu kok painare tawrise. Khangdreda ngasise mitinduda wari phirep amadi launadawre. Hoi mase angang aikhoigi ithau natrabasu ahal makhoi masen amata oine chungsinnaduna khul leikaisigi yaifhanaba phirep ama laubudi sumbarana khalle. Madumakne aina su pamba. Asumna nido wari sana sanana cheng onkhiba khangaude. Nungthil matam lansilakpada numidang wairamgi mamli tawrukle. Mamadagi ayaba phangle tombido. Tombido ngantanam ayaba phanglabadudadi lairengi nakta lai. Lairensu wakhaldo khara hek yangje. Tombina magi manakta lakpase ubada hek yaurukpaga changan thongnaba thorang tawre. Somdana leikaiduda leiba tada ahan jawgi sangoi achobada leikaiduda leiba nupa nupi makai tinduna nuksitoi mama machagi misigi matangda achobo mitil ama pangthokle. Wa sungangba thabaksu tawba ahan jawna tilliba miyam yengna haire. Aigi nuksijaraba leikaisigi ithak thongba lengmanaba amadi ikha thabasing ngarang aing thokiba thaudoksigi khalluradi tasengna nungaitaba phawe. Amuk leikaisida kadaidagino horufam ikhang khangaudana sijalakpa khusemgi asaba nungsit amana sijalakpa matamda thengnariba awana singse tasengna nungaitaba poi. Kari haigadabano haifam khangde. Adubu haifam khangdre haiduna tumin khuttungbunana leibadi yaba nate. Aikhoi punna horufam marudo thidokpa tai. Mama macha sigi maramda aina chingnaba kharasu lei. Khudam changdam kaya ama phangi. Mama macha se hikap likap tawduna hatpani. Mitinduda yawba sanhal koba manaire. Tada ai maduma yaning asiba masa animak aina hana thengnajarpani. Nungsithoi amadi macha nupagi asiba hakchang pumba maitaldawna musik musallame. Siba matamda mamit animak pangthoklaga nongthakta yengbagi mawongda sirami. Maitalna wakhaiba matamdasu mama macha ani mamitto uisilu yadana adum loisinkrabani. Ekasini kawba nupi amana aidi moiga yumlonana laibani. Maninglomda nganu machinjak thaba thoklubada hainaujo makhongda nungsitoi taduna laibado ingan ngana urubani. Aisu pakhatuna isa isu tanaba lauraga changsilluga aikhoi hupna yenglubada
ꯅꯨꯡꯁꯤꯇꯣꯏꯗꯤ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯏꯃꯨꯡꯗ ꯃꯆꯥꯅꯨꯄꯥꯗ ꯄꯥꯎ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯨꯕ ꯃꯇꯝꯗꯅ ꯃꯆꯥꯁꯨ ꯁꯤꯗꯨꯅ ꯂꯩꯔꯝꯕꯅꯤ ꯃꯤꯁꯤ ꯑꯁꯦ ꯌꯥꯝ ꯆꯤꯡꯅꯕ ꯃꯤꯁꯤꯅꯤ ꯑꯍꯜ ꯖꯥꯎꯅ ꯍꯥꯏꯔꯦ ꯑꯃꯨꯛ ꯑꯩꯅꯗꯤ ꯀꯨꯝꯕꯤꯗꯒꯤ ꯃꯥꯏꯕ ꯇꯥꯡꯕ ꯀꯧꯕꯗꯣ ꯃꯤ ꯊꯥꯗꯨꯅ ꯄꯥꯎ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯔ ꯇꯧꯔꯁꯨ ꯈꯪꯕ ꯉꯝꯂꯒꯅꯤ ꯏꯕꯣꯊꯣꯏ ꯀꯧꯕ ꯅꯍꯥ ꯑꯃꯅ ꯑꯗꯣ ꯃꯌꯥꯝ ꯃꯇꯝ ꯈꯔꯗꯤ ꯅꯨꯃꯤꯗꯥꯡ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯊꯣꯛꯂꯁꯤ ꯅꯨꯄꯤ ꯅꯨꯄꯥ ꯑꯃꯠꯇ ꯄꯨꯟꯅ ꯂꯦꯡꯃꯥꯟꯅꯗꯨꯅ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯐꯠꯇꯕꯁꯦ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯅꯕ ꯇꯕꯥꯕꯤꯅ ꯍꯣꯏꯅꯦ ꯏꯅꯥꯎꯅ ꯍꯥꯏꯔꯤꯗꯨ ꯆꯨꯝꯃꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯩꯈꯣꯏꯗ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯨꯡꯁꯤꯊꯣꯏ ꯃꯃꯥ ꯃꯆꯥꯗ ꯇꯥꯔꯤꯕ ꯑꯋꯥ ꯑꯅꯥ ꯑꯩꯈꯣꯏꯗ ꯇꯥꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄꯨꯊꯣꯛꯍꯧꯕ ꯇꯥꯏ ꯑꯆꯨꯝꯕꯗꯣ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯂꯥꯏ ꯁꯥꯟꯅꯕ ꯍꯤꯀꯥꯞ ꯂꯤꯀꯥꯞ ꯇꯧꯕꯗꯣ ꯐꯥꯔꯒ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅ ꯑꯆꯨꯝꯕ ꯐꯤꯔꯦꯞ ꯑꯣꯏꯒꯅꯤ ꯑꯍꯜ ꯖꯥꯎꯅ ꯄꯥꯎꯈꯨꯝꯂꯛꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯟꯗꯛꯇꯤ ꯃꯥꯏ ꯄꯥꯛꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯅꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯅꯨꯄꯤ ꯄꯨꯟꯅ ꯈꯨꯠꯇ ꯎꯆꯥꯟ ꯃꯩꯔꯥ ꯄꯥꯏ ꯐꯅ ꯊꯦꯡꯂ ꯐꯥꯎ ꯂꯩꯔꯛ ꯀꯣꯟꯁꯥꯡꯗꯣ ꯉꯥꯛꯄ ꯁꯦꯟꯕ ꯑꯣꯏꯅ ꯀꯣꯏꯅ ꯆꯠꯂꯦ ꯃꯩꯅꯝ ꯄꯔꯦꯡꯁꯤꯡꯗꯨꯅ ꯂꯩꯔꯛ ꯀꯣꯟꯁꯥꯡꯁꯤꯡꯗꯨꯗ ꯀꯌꯥꯗꯤ ꯐꯖꯩ ꯌꯦꯡꯕꯗ ꯂꯥꯝꯕꯩ ꯊꯥꯟꯕꯤꯅ ꯄꯥꯏꯕꯒꯨꯝꯃꯤ ꯐꯅ ꯊꯦꯡꯂ ꯐꯥꯎ ꯎꯆꯥꯟ ꯃꯩꯅꯝ ꯄꯔꯦꯡꯗꯨꯅ ꯂꯩꯔꯛ ꯈꯨꯜꯂꯛ ꯈꯨꯗꯤꯡꯒꯤ ꯂꯝꯗꯜꯂꯝꯕꯒ ꯑꯍꯤꯡ ꯃꯇꯝ ꯑꯣꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ ꯇꯣꯝꯕꯤ ꯑꯃꯗꯤ ꯂꯩꯔꯦꯟꯁꯨ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯇꯨꯝꯗꯦ ꯋꯥꯔꯤ ꯁꯥꯟꯅ ꯑꯅꯤꯗꯣ ꯃꯣꯟꯈꯨꯝꯗ ꯂꯩꯔꯣꯡ ꯌꯦꯛꯄꯗꯨ ꯌꯦꯛꯂꯤ ꯑꯗꯨꯕꯨ ꯌꯥꯝ ꯊꯦꯡꯅ ꯇꯨꯝꯕꯒꯤ ꯍꯩꯅꯕꯤ ꯂꯩꯇꯕꯤ ꯇꯣꯝꯕꯤꯗꯤ ꯍꯀꯥꯝ ꯂꯥꯛꯇꯨꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯂꯩꯔꯦꯟꯗꯤ ꯄꯣꯗꯣꯜ ꯃꯉꯥꯜꯗꯨꯗ ꯃꯥꯒꯤ ꯂꯩꯔꯣꯡ ꯑꯗꯨ ꯀꯥꯡꯊꯣꯜ ꯃꯆꯤꯗ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯌꯦꯛꯏ ꯂꯩꯔꯦꯟ ꯃꯁꯥꯗꯣ ꯈꯔꯗꯤ ꯃꯃꯥ ꯂꯩꯇ꯭ꯔꯁꯨ ꯅꯦꯕꯨꯗꯤ ꯇꯥꯏ ꯍꯥꯏꯕꯕꯨ ꯂꯪꯐꯩ ꯆꯠꯈꯤꯕ ꯃꯃꯥꯗꯣ ꯈꯔ ꯈꯖꯤꯛ ꯊꯨꯅ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯍꯜꯂꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯔꯝꯒꯤꯗꯃꯛ ꯃꯃꯥꯟꯅꯕꯤ ꯇꯣꯝꯕꯤꯕꯨ ꯋꯥꯍꯟꯕ ꯄꯥꯝꯗꯦ ꯌꯦꯠꯄꯁꯨ ꯄꯥꯝꯗꯦ ꯃꯇꯝ ꯁꯥꯡꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯅ ꯃꯥꯒꯤ ꯃꯣꯡꯈꯨꯝꯒꯤ ꯂꯩꯔꯣꯡꯗꯨ ꯌꯦꯛꯂꯤꯉꯩ ꯌꯦꯇꯨꯝ ꯃꯆꯤꯟ ꯑꯇꯨꯝꯕꯗꯨꯅ ꯀꯛ ꯂꯥꯎꯅ ꯊꯤꯜꯂꯤ ꯑꯌꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟꯗ ꯊꯝꯃꯤ ꯃꯥꯒꯤ ꯈꯨꯕꯤꯗꯨ ꯏ ꯊꯣꯛꯄꯗꯧꯅ ꯇꯧꯏ ꯈꯖꯤꯛꯇꯅꯤ ꯊꯤꯟꯈꯤꯕ ꯑꯗꯨꯕꯨ ꯆꯩꯅꯥꯗꯤ ꯃꯁꯤꯡ ꯈꯪꯈꯤꯗꯦ ꯉꯥꯏꯍꯥꯛꯇꯤ ꯑꯌꯨ ꯆꯩꯅꯥ ꯐꯥꯎꯏ ꯍꯝ ꯂꯥꯎꯕꯗꯧꯅ ꯇꯧꯏ ꯌꯦꯇꯨꯝꯗ ꯊꯤꯟꯈꯤꯕ ꯃꯐꯝꯗꯣ ꯉꯥꯏꯍꯥꯛꯇꯤ ꯃꯗꯨꯒꯤ ꯆꯩꯅꯥꯗꯣ ꯎꯪꯉꯤ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯏ ꯇꯧꯐꯝ ꯈꯪꯗꯅ ꯃꯌꯥꯗꯨꯅ ꯈꯨꯗꯣꯝꯕꯤꯗꯨ ꯆꯦꯛꯁꯤꯟꯗꯨꯅ ꯑꯃꯨꯛ ꯊꯝꯃꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯆꯥꯛꯈꯨꯝ ꯂꯩꯕꯗꯣꯝꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯁꯤꯡ ꯕꯥꯇꯤꯜꯗꯨꯗ ꯃꯥꯒꯤ ꯑꯁꯣꯛꯄꯗꯣ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯆꯨꯞ ꯂꯨꯞꯄꯤ ꯑꯁꯨꯝꯅ ꯂꯨꯞꯇꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟ ꯃꯊꯛꯇꯨꯗ ꯃꯤ ꯆꯠꯄꯗꯧꯅ ꯃꯥꯟꯕ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯐꯠ ꯂꯥꯎꯅ ꯌꯨꯝꯊꯛ ꯑꯗꯣꯝꯗ ꯌꯦꯡꯈꯠꯂꯦ ꯍꯦꯛ ꯌꯦꯡꯕꯗ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯗꯣ ꯐꯝꯊꯔꯛꯀꯗꯕꯗꯨ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯍꯦꯛꯇ ꯐꯝꯊꯔꯛꯄꯗꯤ ꯅꯠꯇꯦ ꯁꯥꯎꯍꯨꯝ ꯈꯛꯇꯅꯤ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ ꯂꯩꯔꯦꯟ ꯅꯪ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗ꯭ꯔꯤꯕ ꯑꯅꯝ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯤꯕꯁꯤꯕꯣ ꯅꯪꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯛꯊꯥ ꯅꯪꯅ ꯀꯔꯤꯒꯤ ꯄꯤꯗꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕ ꯅꯪꯒꯤ ꯅꯗꯧꯗꯨ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯛꯊꯥ ꯑꯗꯨꯝ ꯃꯇꯝ ꯆꯥꯅ ꯇꯝꯃꯛꯏ ꯅꯪꯕꯨ ꯀꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯝꯃꯨ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯌꯦꯡꯁꯤꯜꯂꯤ ꯅꯨꯡꯇꯤꯒꯤ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯩꯈꯣꯏꯅ ꯁꯦꯟꯅꯔꯤ ꯅꯇꯨ ꯅꯃꯥꯟ ꯁꯣꯛꯇꯅꯕ ꯑꯗꯨꯒ ꯅꯪꯒꯤ ꯌꯥꯏꯐꯕꯗ ꯈꯜꯂꯤꯕ ꯑꯩꯈꯣꯏꯕꯨꯅ ꯅꯪꯅ ꯌꯦꯛꯅꯕ ꯑꯣꯏꯅ ꯎꯔꯤ ꯑꯉꯛꯄꯅꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯤ ꯂꯩꯔꯦꯟ ꯉꯔꯥꯡ ꯃꯃꯥ ꯃꯆꯥꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯅꯪ ꯅꯅꯥꯅ ꯇꯥꯗꯦ ꯅꯪꯉꯣꯟꯗ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ
ꯑꯩꯈꯣꯏ ꯑꯃ ꯅꯪꯒꯤ ꯉꯥꯛꯂꯧ ꯑꯣꯏꯅꯕ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯕꯅ ꯑꯁꯤꯒꯨꯝꯕ ꯇꯥꯕꯗ ꯑꯀꯤꯕ ꯊꯧꯗꯣꯛꯇꯤ ꯀꯩꯗꯧꯅꯨꯡꯗ ꯊꯣꯛꯍꯜꯂꯣꯏ ꯅꯪ ꯁꯤꯃꯗꯤ ꯊꯥꯖꯧ ꯇꯧꯕꯇꯕꯨ ꯂꯩꯔꯦꯟ ꯑꯩꯈꯣꯏ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯦ ꯅꯪ ꯑꯩꯈꯣꯏꯒꯤ ꯆꯛꯇꯥ ꯐꯥꯎꯕꯗꯤ ꯇꯝꯃꯨ ꯅꯨꯄꯤꯁꯤꯒꯤ ꯋꯥꯉꯥꯡ ꯑꯃꯗꯤ ꯈꯣꯟꯖꯦꯜ ꯇꯥꯔꯨꯕꯗ ꯉꯁꯤꯗꯤ ꯂꯩꯔꯦ ꯃꯁꯥꯗꯣ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯦ ꯃꯄꯨ ꯋꯥꯡꯊꯣꯏꯕ ꯃꯥꯏꯕ ꯁꯥꯏ ꯂꯥꯏ ꯂꯣꯏꯅꯔꯝꯃꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯁꯣꯏꯗ꯭ꯔꯦ ꯃꯥꯅ ꯂꯣꯏꯅꯔꯝꯕꯁꯤꯡ ꯑꯗꯣ ꯂꯥꯏꯅꯤ ꯉꯁꯤ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯃꯊꯤ ꯐꯣꯡꯉꯛꯏꯅꯦ ꯍꯥꯏꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯥꯁꯣꯟꯅ ꯊꯤꯟꯕꯒꯨꯝ ꯊꯤꯟꯕ ꯍꯧꯔꯛꯂꯦ ꯈꯧꯇꯞ ꯆꯥꯔꯦ ꯋꯥꯍꯩ ꯑꯃꯇ ꯆꯤꯟꯕꯥ ꯂꯥꯟꯕ ꯉꯝꯗꯅ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯁꯣꯟꯊꯥꯡꯅꯅ ꯌꯦꯡꯗꯨꯅ ꯂꯩ ꯌꯨꯝꯊꯛ ꯑꯗꯨꯗ ꯏ ꯃꯄꯩꯁꯤꯡ ꯑꯗꯣ ꯈꯨꯠꯅ ꯈꯣꯒꯥꯏꯔꯒ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯐꯜ ꯂꯥꯎꯅ ꯆꯥꯛꯈꯨꯝꯗꯨꯗ ꯆꯣꯡꯊꯔꯛꯂꯒ ꯃꯥꯒꯤ ꯃꯤꯃꯥꯡꯗꯒ ꯂꯦꯞꯄꯛꯀꯗꯧꯕ ꯃꯥꯜꯂꯦ ꯋꯥꯈꯜ ꯍꯥꯏꯁꯤꯕꯨ ꯈꯟꯕꯕꯨ ꯍꯧꯔꯕꯗꯤ ꯄꯂꯦꯞꯐꯝ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯇꯧꯏ ꯈꯜꯂꯨꯕꯁꯤꯡꯗꯨꯒꯤ ꯃꯁꯛ ꯃꯑꯣꯡ ꯂꯦꯞꯄ ꯑꯗꯨꯝ ꯍꯧꯏ ꯂꯩꯔꯦꯟ ꯐꯝꯂꯤꯕꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯕ ꯉꯝꯗꯦ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯅꯥꯗꯨꯅ ꯇꯥꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗ꯭ꯔꯤꯔꯥ ꯅꯥꯞꯄ ꯁꯦꯟꯗꯥꯟꯅꯕ ꯑꯃꯒꯨꯝ ꯀꯥꯟꯅꯔꯣꯏꯀꯣ ꯑꯗꯨꯝꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯒꯤ ꯊꯕꯛꯇꯤ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯍꯧꯖꯤꯛꯃꯛ ꯆꯥꯛ ꯊꯣꯡꯂꯒ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯗꯨꯝ ꯇꯔꯦꯠ ꯃꯅꯤꯡꯒꯤ ꯌꯦꯟꯊꯧ ꯍꯧꯔꯤꯕ ꯃꯈꯣꯡꯗ ꯊꯥꯗꯣꯛꯂꯨ ꯂꯥꯎ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯉꯁꯤ ꯅꯣꯡꯉꯥꯟꯕ ꯐꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯨꯝꯍꯜꯂꯣꯏ ꯅꯪ ꯈꯪꯗꯦ ꯑꯩꯒꯤ ꯃꯆꯤꯡ ꯅꯍꯥꯟ ꯅꯪꯅ ꯊꯣꯡꯅꯥꯎꯗ ꯂꯦꯞꯄ ꯎꯈꯤꯕꯗꯣ ꯑꯩꯅꯤ ꯑꯩꯒꯤ ꯆꯛꯊꯥ ꯄꯤꯔꯨ ꯂꯥꯎ ꯍꯧꯖꯤꯛꯃꯛ ꯆꯐꯨ ꯃꯩ ꯊꯥꯒꯠꯂꯣ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯈꯌꯥꯛꯅꯕ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯄ ꯍꯦꯟꯅ ꯀꯤꯔꯝꯕꯗꯒꯤ ꯂꯋꯥꯏ ꯂꯨꯇꯣꯟꯗꯨ ꯁꯥꯠꯈ꯭ꯔꯦ ꯅꯍꯥꯟ ꯃꯥꯅ ꯊꯣꯡꯅꯥꯎꯗ ꯎꯈꯤꯕ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝꯗꯨꯅꯤ ꯍꯥꯏꯔꯛꯄꯁꯤꯗꯅꯤ ꯃꯥꯒꯤ ꯅꯨꯡꯄꯥꯟ ꯑꯣꯜꯂꯤꯕ ꯃꯅꯥꯅ ꯍꯨꯃꯥꯏꯗꯧꯅ ꯑꯍꯨꯝ ꯂꯣꯡꯕꯤ ꯃꯌꯥꯅ ꯁꯤꯡꯖꯪꯗꯧꯅ ꯄꯥꯟꯕꯤ ꯀꯖꯦꯡ ꯂꯩꯅ ꯂꯩꯇꯦꯡꯉꯣꯏ ꯃꯃꯤꯠ ꯃꯅꯥꯇꯣꯟ ꯄꯥꯟꯗꯕꯤ ꯃꯈꯨꯠ ꯈꯨꯠꯁꯥꯅ ꯊꯥꯡꯖꯤꯡ ꯃꯇꯣꯟ ꯑꯇꯨꯝꯕꯗꯧꯅ ꯇꯧꯕꯤꯗꯣ ꯃꯃꯤꯠꯇ ꯈꯪꯎ ꯎꯔꯛꯏ ꯃꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯂꯩꯔꯦꯟ ꯃꯁꯥꯗꯣ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯇꯞꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯥꯏꯔꯦ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯇꯔꯥ ꯆꯥꯛ ꯊꯣꯡꯂꯒ ꯊꯥꯗꯣꯛꯄ ꯊꯣꯔꯛꯂꯒꯦ ꯅꯨꯄꯤꯗꯨꯅ ꯌꯨꯝꯊꯛꯇꯒꯤ ꯂꯥꯎꯔꯛꯏ ꯍꯥꯏꯅꯈꯤꯕ ꯋꯥꯗꯤ ꯉꯥꯛꯅꯁꯤꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ ꯅꯗꯧꯗꯣ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯣꯡꯃꯇ ꯂꯧꯇꯥꯅꯈꯤꯗꯦ ꯅꯍꯥꯛ ꯊꯛꯁꯤꯗꯗꯤ ꯂꯧꯇꯥꯅꯔꯦ ꯇꯥꯏꯕꯪ ꯅꯈꯣꯏꯗ ꯌꯥꯝꯅ ꯌꯦꯠꯆꯅꯤꯡꯕꯃꯛꯁꯨ ꯅꯠꯇꯦ ꯐꯩ ꯂꯧꯇꯥꯅꯕꯗꯤ ꯊꯕꯛ ꯇꯧꯔꯛꯎ ꯃꯅꯤꯡꯂꯣꯝꯗ ꯉꯥꯏꯔꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯅꯨꯄꯤꯗꯣ ꯌꯨꯝꯊꯛꯇ ꯂꯩꯔꯝꯕꯗꯒꯤ ꯌꯦꯅꯈꯥ ꯂꯩꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈꯤꯕꯗꯧꯅ ꯇꯧꯕꯒꯤ ꯁꯃꯤꯟ ꯐꯥꯎꯏ ꯂꯩꯔꯦꯟ ꯆꯥꯛꯈꯨꯝꯗꯨꯗ ꯈꯨꯗꯛ ꯑꯗꯨꯗ ꯃꯤꯄꯥꯏ ꯊꯕꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯐꯨ ꯃꯩ ꯊꯥꯒꯠꯂꯒ ꯃꯈꯨꯠꯇꯣ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯆꯥꯛꯇꯨ ꯊꯣꯡꯉꯤ ꯊꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯗꯨꯝ ꯇꯥꯔꯒ ꯃꯅꯤꯡ ꯊꯣꯡꯗ ꯍꯥꯡꯗꯣꯛꯂꯒ ꯑꯃꯝꯕ ꯃꯔꯛꯁꯤꯗ ꯃꯩꯗꯨꯅ ꯂꯥꯞꯇꯛ ꯊꯣꯡ ꯀꯥꯟꯆꯤꯟꯐꯝꯗꯨꯗ ꯊꯥꯜꯂꯝꯂꯒ ꯅꯣꯡꯂꯤꯛ ꯃꯔꯛꯇꯨꯗ ꯌꯦꯟꯊꯧ ꯑꯃꯗꯤ ꯋꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯤꯕ ꯃꯈꯣꯡꯗꯨ ꯇꯞꯅ ꯂꯥꯛꯑꯦ ꯃꯁꯥꯗꯣ ꯁꯕꯨꯡ ꯁꯕꯨꯡ ꯂꯥꯎꯕ ꯍꯧꯋꯦ ꯇꯨ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯍꯦꯛ ꯌꯦꯡꯕꯗ ꯑꯃꯝꯕ ꯃꯔꯛꯇꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯂꯒ ꯃꯥꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯥꯛ ꯁꯔꯨꯛꯇꯣ ꯃꯨꯟꯗ ꯃꯨꯟꯈꯤꯒꯗꯧꯕꯁꯨ ꯃꯥꯜꯂꯦ ꯍꯦꯛ ꯌꯦꯡꯕꯗ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯗꯦ ꯅꯣꯡꯅ ꯃꯔꯣꯜ ꯑꯃ ꯈꯤꯛꯂꯤ ꯀꯕꯛ ꯀꯕꯛ ꯑꯇꯤꯌꯥꯁꯨ ꯃꯃꯤꯠ ꯐꯥꯛꯂꯦ ꯅꯨꯡꯁꯤꯠꯁꯨ ꯂꯤꯔꯤ ꯂꯤꯔꯤ ꯌꯦꯟꯊꯧ ꯃꯈꯣꯡꯗꯣ ꯌꯧꯁꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯒ ꯆꯥꯛ ꯆꯗꯨꯝ ꯇꯔꯦꯠꯇꯣ ꯊꯥꯅꯕ ꯃꯁꯥꯗꯣ ꯈꯖꯤꯛ ꯅꯣꯟꯊꯔꯛꯄ ꯃꯇꯝꯗꯨꯗꯅꯤ ꯋꯥꯄꯜ ꯃꯔꯨꯝꯗꯨꯗꯒꯤ ꯂꯥꯏꯃꯨ ꯑꯃꯅ ꯃꯃꯤꯠ ꯑꯅꯤ ꯏꯔꯪ ꯂꯪꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯈꯤꯕ ꯃꯤꯠ ꯐꯥꯛꯄ ꯑꯇꯤꯌꯥꯗꯨꯒꯁꯨ ꯃꯄꯥ ꯆꯥꯅꯔꯨꯔꯦ ꯑꯃꯨꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯋꯥꯄꯜꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯄꯨꯟꯅ ꯂꯦꯞꯂꯤꯕꯗꯣ ꯅꯨꯄꯥꯗꯨꯅ ꯍꯥꯏꯐꯦꯠ ꯃꯆꯤꯟꯗꯨꯅ ꯍꯥꯏꯕꯗꯣ ꯂꯩꯔꯦ
ꯃꯅꯥꯅ ꯇꯥꯍꯧꯏ꯫ ꯆꯥꯛ ꯆꯥꯗꯨꯝ ꯑꯃꯅ ꯑꯩꯒꯤ ꯁꯔꯨꯛ ꯅꯠꯇ꯭ꯔꯥ? ꯂꯩꯔꯦꯟ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯂꯥꯎꯈꯤꯕꯗ ꯂꯥꯡꯇꯛꯅꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯁꯥꯗꯣ ꯅꯣꯟꯊꯈꯤꯕꯗꯒꯤ ꯇꯤꯡꯈꯠꯂꯛꯄ ꯉꯝꯗ꯭ꯔꯦ꯫ ꯋꯥꯇꯣꯟꯗꯧꯅ ꯃꯁꯥꯗꯣ ꯏꯀꯣꯟ ꯀꯣꯟꯊꯗꯨꯅ ꯑꯗꯨꯝꯅ ꯂꯩꯈ꯭ꯔꯦ꯫ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯋꯥꯔꯤꯁꯤꯒꯤ 11ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫